Amaromda low uriba lofam sing kuki jo militant sing dagi ngathok naba Manipur lengak na hotnabiyo lomi singi kharif ki manungda tawgadaba alternative crop ki senfam miyam da khanghalu rabi season ki lomi sing da pigadaba marumarang October kunmanga faw ki manungda pibiyo haina Cocomi farmers wing ki maiki digi thamnakli lamphel da laiba UCM office da pawmi singa unaba manda Cocomi farmers wing ki convener konthauzam thoiba maitai na hai sedasida kuki jo militant sing da maitai singi thakta chatharakliba lanasana miyam maruoina laraba lomi sinmi singda yamna chawna chaitheng pirakli kuki khul singa nakna leiba lofom singda nongmayama di bom kaya kapsalakpana maram oraga lau singu bagi thabakta chawna apanba oikhi masigi mathakta kuki jo militant singna national highway sing thingzin khiba sana nongmada changdraba yadraba chana thaknaba polam singi mamal kham thengna wangli Fiva masada Cocomi lomi lop wing na chahi asigi rabi season da lomi sing na pothok marang kaina puthok na bahot na ba tangai fadre haina lepchare lengak namadi lau singu baga mari leina ba loisang sing na lomi singi paikhat kadaba thabak thaurang sing madam jana pangthok piyo Kharif season da lomi sing da pigadaba sanfam miyam da khanghalu rabi season gi oina lomi sing da agriculture amadi horticulture department na pigadaba maru marang MLA minister amadi NGO sing da piduna mafam marang khangdana mahai lokpa ngamdaba yauri hiram masida farmer wing na district khudingi meeting changduna lomi sing gi pirakpa maru marang mahai fazana chanaba hotnagani mateng su pangani Rabi season gi manamasing thana ba aikhugi akoibada leiriba pat turel gi ising checksin na thamsi water resource department minor irrigation su ising yoktuna thamna ba dam sing semjin sajan biyo hausek low uriba lofam sing low lokpa matam yaurakle fiva masada agriculture department ki commissioner na chairman oina state level monitoring committee ki mifam athuba da famduna Low lokpa yaraba lofam sing da security pina bahona view haina convener asana apil tarakli Government alternative crop thagani haidana lupa crore taruk ki sanction amadi propose tawkiba adu hojik phawda adugi alternative seat pidaba hariba sempham sichu gari de sina kare kramai tore haiba sichu mari leinaba singna marik chumna sengdokpam thoi rabi gi leiba leiga doriba maru marang sing asichu dagleba October ki tang 15 phawgi manungda horticulture amadi agriculture department na pigada maru marang se PBO agriculture department elasing sina piriba maru marang sing asi Minister MLA sing adi NGO sing sida pulap piraga karmaina thagadegi marumang karai thagadegi haiba phawda khangdabida marumang aremada mangbusi aikoi yamna masigi thengnare aduna handaki waraba matam sidati yamna niyum chumna lomi sing sida karmaina puthokadegi karmaina mahi marung hena chumna puthokadegi haibagi pandam sida niyum chumna pibiyo